ISTV की पाउमियंग ताबिर सिंह तराम नोकचरी ngasi maru bapauda handaki ningtham mifamda Indo Myanmar border fencing gi wafam parliament BJP na puthokna sem sare hai hoju pau sandone pizari Lakliba December ki tang manga dagi haugatoriba parliament ki mifamda Indo Myanmar border fencing gi wafam asi BJP na puthokna sem sabul loi hari masagi matangda Lok Sabha gi MP oibadana tana BJP ki national president Oriba Rajnath Singhana BJP ki Manipur ki president TS Sawat khangalakni hari masagi matangda ngasi BJP ki office ta party ki president TS Sawat na pawmis no wafam kaya phongdokhe masagi matangda pawdom ama Wafam sing asi nitai parchutek leba BJP Manipur Pradesh ki office ta pangtok pa pawmi sing unaba amada state president TS Chawna phongdoki bani pawmi sing unaba aduda Dr RK Ranjan Susaruga ki TS Chawna boundary fencing ki issue asi housing national issue were BJP ki awang thaki parliamentary board ta puthokduna khanaraga December manga dagi kun faw chatagada parliament ki ningtami phamda puthokani parliament ta BJP na issue asi puthorakpada communist party Trinamun Congress amadi JDU na chingbagi national leaders sing asu support tongnaba state leaders in the Taksin Bio Hike. Jumnagi Prime Minister Unaruga, Jumnagi Home Minister Unaruga, Lapani Kanaroi, Akoi the Pukalagariba, Jaliba, Akoi Honorable, Ate opposition parties in Kafri, Communist Party, Sanagi JDU, Apoi Namai Bagi, MP Shigahaga, national issue number say, Tawan Tokyo, memorandum to the Pulukana Yogi, Shigakania, Namda, Pito. Ngasi Rajnath Singh na tharakpa Warol Singh adu BJP Manipur Pradesh ki state secretary Ashwini Kumar na Pawmi Singh da pathok tuna khangan ki This issue is very sensitive and the gravity of the situation. This matter will be taken at the highest level and this will be placed in the next parliamentary board which is likely to be scheduled on 4 December. Being distributed and highlighted in the nation media by 2 o'clock this afternoon. TS Chawna Makataraduna Deputy Chief Minister na all political party ki timama Delhi da memorandum piba chatpada BJP yaug da basi bapta de haiki badu angak pawi bali gi hameng oibigano issue asigi matang da sign to bu yaug ki Chief Minister amadi Forest Minister dagi achuma pakum pami Congress sarkar ni issue asigi matang da khangna all political party mi pham da khangdi haiki badu hana miyam da lale haijagadabani minam badu miyam da hana sengdo haiki as a deputy CM ma decision of the cabinet khangdi Masigi press ki media la factory bali ki hami mobinu mapu du khuman biro deputy chairman khumba se matum da tawbir kanusi Soglising ani shupna nipan da Chief Minister na sign togduna Soglising ani shupna tara dagi ngamkhayi sambal khaba hoki wildlife sanctuary mapada lawpari tara rongi lam mangna sambal khari kilometer tara gi manungda kilometer mari sambal khaba loikre kilometer chohum refdra nipan sangna ukhul gyongna boundary fencing tawrabdi lawpari lising tara mathoi rongi manipur gi lam mangadori bani mamangda Assam Rifles tasu lam hector mari furom Yontoktuna Manipur gi lamangan kre Hauzik meter satretlom Manipur da sangsilaga boundary fencing tobgi atra karino without territorial limit haiba wahi ahum yaurubug damak Manipuri praja singna yadabadagi India sarkar na matam amada withdraw tawki issue asi praja singna yade khanglabadi UP sarkar na karigi tasin usinadana leiribano boundary fencing gi matang da parliament mi pamda putona na BJP gi team ama numit 15 gi mamangda Delhi da chatuna national president Rajnath Singh Arun Jaitley amadi Sushma Swaraj unaduna Badagi ningtham mipamda putongna na basem sabal loibani all political party gi team amana pisan gadoriba memorandum aduda boundary fencing asi sido haiba wapam yaude khabale pu haibani masidi hana leptuna leire maram sing asidagi all political party gi team da yaudabani haina TS Chawna phongdoki aikoina ngasi sarko yaudi bese manamohona yathokraba 2008 da tahi manga gi mangdagi 2010 ri khaba horaba lupa crore kunthraga 98 lakh sanaba ke sanction to raba compensation ni crore manga lakh rupi khaba pumya ya thokthal lo je je madu le pi ko ba memorandum pi le yawning de satabani sima ajana hajare ISTV Paugidamak N Ranjan Galena Noribam Phillips BJP office Imphal Amaromda Indo Myanmar border fencing gi matangda Prime Minister yauna Center gi luchingba kayada wathok asigi matangda khangana bangarang Chief Minister Okram Ibobina luchingba political party kaya gi luchingba sing Delhi da thunglakhiba galorena Prime Minister yauna luchingba sing unanabagi matam lobo loire haina khongchat adu da yaukhiba Delhi da leiriba political party amagi luchingba amana khanghalakri azu pau gi marak thana tem break matang lobina se break matungda amukana taram noksani
Armed Forces Special Powers Act 1958 ki marumda satharakpa drug lalon basing langda lamdam sigi miyo kya thukibana Manipur se kudong thiningai oiba maong da leire haina United NGO Mission ki Secretary Yunaba Kishona ngasi Manipur Press Club ta pangthokpa Drug Trade Crime Against Women and APSPA 1958 haiba khana nenbagi thorom da phongdokre Survivors Action for Human Rights Manipur Northeast Dialogue Forum Women's Action for Development Center for Social Development United NGO Mission Manipur Amadi People's Platform Secretary na punasindana pangthoki botoromada NLF ke Secretary L Pisak Amadi Wat ke Secretary M Sobitana to mitung sing wena saruyaki nabakisona makatan hakibada apspana security force sing da ka hena sakti pibana makuina phangniba sakti adu hingsa kaya da season rakpadagi lamdam sigi miyam awaba kudong sadaba kaya mayok nari status de matam khara sakana drug lalon ba thingna ba SIU ko ba ma sem ki badu khang khang hodana miyam ya pamagi mayok da drug pharu bagi tamakta SIU muthaki asigumo asina sakana drug thingna ba thabak kaya pakali harabasu miyam na thazaba ngamdre haiki sigi drugs and say see the story aduni sudo infiltrate aduni higher drug mama nitrogen N10 higher swabu swabu SP kana se Dr. Lenin Laga digena puri batang de higher Sumaya drug ki economy, drug lalon bagi economy se masih heroin bagi koi Indian pharmaceutical drugs है India की company ने शुरू drugs इसना drug की market the कैथेंस drug की कैथेंस the competition for RIMS की Psychiatric Department के Associate Professor Dr. R.K. Lenin na lamdamas na sanabi ama oina hidak mana yawa polam kaya nupi sina pam na seasonal diba si tingna ba hona ba tangay fadre hana supungdoki jadi nicotine kau hilang kan yang nicotine kau nicotine ini sahaja tu kita tekan Malaysia kalau ye mana macam ba orang mau ina kui dari mana mesti socially sanction terus mani jadi samaj na ya ba nesa dah Simpatra ba, jadi mayam ini dari baca sih. Kau medical point of view dari yang jauh ni sama ni, kalau mayam ini dari masalah yang ni apa, kesana tu ba, kesana maka dua dari beberapa orang tu di mana, kau tidak nasi tu kimati, kau nasi ni, baik asal ni rumah asal rumah, asal ni lebih kusau yo asal bapa. Yaripong Nagar Panchayat ki Ward Number 1 के काउंसलर S Ranjita Leibabu Yaripong Nagar Panchayat की chairperson ओना खले hari. Ojek atian babek amat tangga bukan nominasi. Bukan taram noksari. Impal West ki IWMP ki makada contract basis talogo daba WDT ki interview la liba tang taruk tagi na mapan phawon lam phel patalaiba Impal West ki DC office ta pangtok lagani hari yana ko pamarol DC office ta khangla yagni hana Impal West ki DC na thadruk pachero mana khangalagli Nasa pung trama thurum tabo matamda Thangal Bazar gi MJ Avenue da leiba Ranjit building mai chak pada mafam maduda thamba polam khra amang ata thokre hari matam sana fire service ki miu singna lakpati ki makha tana ka hena amang ata thokadabati ki kalhore mai adu electric tagi oram bayai hana thajanari Rosala pada maru ba paw amukha na pizari Hada kining thammi phamda Indo-Myanmar border fencing ki wafam parliament BJP na puthok na basem sare hai. Ai to bigi pawmi tabi basi amukan khunjari.